Students Organization की थवक थवरम सिंह थिगतनबा Manipur Societies Registration Act 1989 की Section 22 की मखादा enquiry चथनबा order अमथोखरे Differently abled oiba miyoy amagi mathakta ka hen mathawong chathabagi maralda Imphal East District ki Irilbung Police Station ki Sub Inspector ama thabakta ki suspend tawkre Amade Uripok Kangchup Road ta ising puba tata truck na takpada masagi chahi umphumari surabanu pa malaikire IS News meeting tabiri bapum namakpo ahan magtada Monica MAYENGBAM na taram na okchari COVID-19 dagi ngaktok na ba khuttoy na hambiu hand sanitizer sizinabiu mask upiu fit taruki distance thambiu yari ba makai vaccine dose na kapthok piu check-in wa haibisina pom namaki yaifabani haujik pau sandong na pisari Cookie Students Organization KSO gi thabak thoram sing thikatuna khangdoknaba Manipur Societies Registration Act 1989 gi Section 22 gi makhada enquiry chethanaba Manipur lenga ki Registrar of Societies Arambam Valentina na order ama thokre thasi gi tara manga da Registrar of Societies Arambam Valentina na thokpa order adugi Matung enna hariba enquiry asi chathanaba ti Somokanta Singh Deputy Registrar of Societies Imphal East Port Enquiry Officer oina hapli hari order aduna Mahairoi Singh Organization KSO asi Manipur Societies Registration Act 1969 gi makhada kumja Lisingamaga chamapan humdra mapan gi December kun mapan da register tawduna masigi office asi Imphal gi New Lambulen gi High Hon Villada Oiri. Act ki matungina hariba organization asina chahi gi oina general body mi fam pangthok pada ayaba pibagaloina matam gi oina registrar office ta mathau taba che chang amadi I pau kaya submit tawgadabani haina palle adum oina mak haukiba chahi ni fuhumdoi gi mamangdagi hariba organization asina laingak na pidiba chatna kanglon adugi wangmada organization asigi annual reports balance sheets Auditors report na chingba amatta submit tarak palaitri loinana KSO hariba lub asi ain na yadaba thabak tharum kaya da chenai haina so order aduna panbaga loinana Manipur Societies Registration Act 1989 gi Section 22 gi makhada KSO gi thabak tharum pumnamak thigatnaba enquiry chathanaba khongthang asi lokhat pani hari loinana hariba enquiry asigi marik chumba report du order asi thokkiba matung numit tara ni fawbagi manungda mari dinaba authority de submit tawnaba khangan khre Differently abled oiba miyoi amada police uniform selaka duty manungda ka hen bathong chathaki haiba Imphal East District ke Irilbung Police Station ki SI TH bungbung gi mathakta disciplinary action laukibaga loinana mahakpu thabakta gi suspend tawkre Masiga mari lenana nga se Imphal East ki SP KSH Sivakanta na order ama thokre SI bungbung ase suspension gi matam loidriba fawba mahaki headquarter Porampal Reserve Line da lengdana leinaba amade ayaba yaudana headquarter thadokdana ba order aduna khangale Imphal East ki Irilbung PS ki manungchen ba kairao makting menjore inkhol dage hakchangi phibam miyam gi tongalaba physically handicapped oiba MD Abdul Hakimbo Irilbung PS ki second OC SI TH bungbung na mioi bagi minung siwang mada yamna tamthina furakhi mahakpu numit humni gi manungda thabakta gi dismiss tawbiu amadi mathau masak khangdaba OC P Pauzen lung busu athubada transfer tawbiu haina Abdul Hakim gi machanupa Abdul Rakisna ngarang Manipur ki CM N Biren Singh amadi mari lenaba authority singh gi pukning chingchin kibani thaudog aduga mari lenena ngarang kairao makting menjoring kholda wakan mifam ama pangthoki Abdul Rakisna fongdorak bagi matung inna makhoi gi inkhol ama supna gi lupa lising kuntrada bandhan thamki hariba inkhol ase hanjarage haibada yarakta badagi mari lenaba department da chatlaga yenglubada Soy saraga lam giming olamba thengnarak patgi Irilbung PS ta ayiba chirol ama pisinduna wakat asiga mari lenena nakal anima kimiyoi sing wari sanaba laknaba hairak patgi tha asiki tara mari da chatki
Irilbung PSKO sina thabak adu IO da insin lamlaga chatkraba matungda wahang pahong amatta tawdana miyamdagi tongalaba mahaki mapada khongpakna kawbadagi tokhi turaga leidinge chirakta lichaina amukkanki matamaduda mahakna mimanataba bababu phubigonu haina khamtokpa matamda mahakpusu second osina tamthina furakhi hari asigamba miyoibagi minungsigi wangmada hakchangi phibam chadraba amade tamthina phu chaibagi thawong chathariba maral leiba police personnel singbu dismiss tawbiyu haina mari lenaba authority singi pukning chingshin khibani ngasi ayuk pung nipan makhairom taba duwaida uripo kangchub rota ising puba tata tragta amana lakpada takpada mafam adumaktada chahi humfu mari suraba nupa ama kudakta laikhidraba miyoi adudi Imphal West ki uripok yambem laikai RK Brojen Singh apokpa laikhidraba RK Gopendro ni hari police tagi fangba pau asigi matung inna ising puba tata truck adu iroi swembarom tagi lakpani uripok yambem laikai mapada Brojen na lambi lan thorakpada laibak thiba thodok adu thokhibani hari thodok adu da akthingna chenaba tata truck amadi gari adubu thorakkiba driver police na phaduna case amala khatkri hari Nahasingna lau singu badagi laptop tuna lairiba sipukning chinchin hanba mathau tai haina Natural Resource Management ICAR Headquarter New Delhi ki Deputy General Director Dr. Suresh Kumar Chaudhary na phongdokre ngasi lamphelda leiba ICAR Research Complex for NEH Region Manipur Center da gi ICAR KVK gi nauna sanga gadaba building ama urep uyung tambagi tharamda wafamasi Deputy General Director Dr. Suresh Kumar Chaudhary na phongdokhibani tharamadu da Central Agricultural University Imphal gi Vice Chancellor Dr. Anupam Mishra amadi ICAR RC for NEH Region Meghalaya gi Director Dr. VK Mishra na atoi mitung sing oina sarugyaki Dr. Suresh Kumar Chaudhary na makha tarduna naha oriba sengasi lau singu bagi lamda hena pukning chingchinna entrepreneurs ohenbaga loinana drone na chingba anauba khutlai sing sizinaba mathau tai haiki Manipur ase yamna phajaba lam ama oirabasu nong ising phibam amadi lau singu bagi lamda awaba kaya ama mayoknari masi kokhanabagi damak ICAR KVK unit si scientist yamna leitrabasu lami singi mating pangnabagi damak leiri lami singna manak nakpada leiriba ICAR amadi Central Agricultural College asidagi kodong chaba laubiu ICAR KVK nasu matam chana training program pangthokna lami singda matam ga chana basing adu takpigadabani lami sing nasu apaba ising lehau amadi maru marangna chingba sizinabiu ngasi urep uyung tamliba building asi chahi ni fumari gi matung da uba fanggadaba KVK ki building oiragani fan yamna leidrabasu leidiba khara asina matik chana sizinnaba honagani North East da leidiba KVK gi saba loisin daba building sing loisinaba amadi sadriba sing athubada sanaba gi damak makok thongbo officer singna khangalagle haiki Stress Punch Iscom amadi Manipur University gi Department of Biotechnology anina punna kuchina ngasi MU gi Senate Hall da Brain Awareness Week 2023 thoram pangthokre ngasi gi thoram adu da MU gi School of Life Science gi Dean Professor R Varatha Ranjan Imphal East District ki DC Daina Kumantem amadi Stress Punch Iscom gi founder Monica Chanu Chongthamna maru aiba mitung sing oina sarugyaki thoram ga mari lenena Stress Punch Iscom gi founder Monica Chanu Chongthamna phongdokhibada ngasi pangthokliba thoram ase International Brain Research Organization gi funding wakada pangthokpa thoramni lamdamasiki miyamna miyoibagi brain gi matangda ikhang khangnadri maru oina miyoibagi brain haiba ase karino miyoibagi brain na narakpa matamda miyoiba amagi lichatta kari karamba ahongba lai amadi mental health problem matau karamna lai haibana chingba khangnaba ngasigi thoramasi pangthokpani haina phongdokhi
when awareness weeks da koina sandoktaning ise brain je karino aduga brain na narakpa matamda mioi bada kamaina behavior ko gadi sina kari akai bala e mental health problems kamaina la e habase sigi matang da addiction je kamaina la e stress le matam stress handle do matam ngamakta ba matam mi je addiction la ba depression la ba sigi matang da koina me tranga da mor so bayam da kaning ba satra sik bayam yarak panina mui pung zo mu ching san ba games so mu khapse lak pane ba neuroscience ki game mayam dai si mu ne learn to do is tactic mayam am so learn to pane ba kamaina kari stress layer makam da kamaina resilient hai di stress tagi ngam thuk ngam kani khut kani hai bagi akwin ne kanabdo pi ke hena khanza ba se Haukiba pungkun marida India ta nauna miyoi chanipan ni fuhumdoi COVID positive oiba thengna khibaga loina COVID-19 positive oibagi chang tapna wangkhalakle haukiba numit chama tarani thoini gi matungda ahanba oina miyoi chanipan gi mathakta COVID-19 positive oiba thengnari leina asna maram oraga miyoi mari leikhitre fagalapaki chang chada marfodrani pan dasmik nipan sinoda hantharakre Apun confirm case na koti mari lak ni fotorok lising marfudra mari chahum ni fumapan yaukre active case masing lising manga chahum marfumapan da henkalakre laina asna maram oraga lekitaba apun mami gi masing na lak manga lising kuntra chatret marfudra mapan sukre laina astagi na phaduna discharge tawkiba apun mami gi masing na koti mari lak ni fumathoi lising yankai nipan chama humpuma thoi yaukre Lina astagi ngak thoknaba vaccine kap thokiba apun mami gi masingna koti chani kun lak humpu mari lising marfudra taret henkre malengi oina covid lachet na khwadegi hena sokalaba lebak singi manung de USA na hanba India na ani suba amadi France na ahum suba da leiri awang nungpok state singi oina Assam na hanba Mizoram na ani suba amadi Manipur na ahum suba da leiri Hairok turel lu na thamna bagi pandam da environment kanbalob EKL hairok haituk pokpi nupa amasung nupi thaumi singna ngasi hairok turel gi hairok wangjing tainaba mapa dagi hauraga kilometer ani rom gi chang oiba hairok lom thangba saruk taning thina sengdokre turel asi lu na thamna ba thambada miyamna mateng pangbiu turel Mapan amadi turel kongnungda patta haudi huntaba leplasi haina EKL gi maigedege hairoki miyam da appeal sutarokle EKL gi thaumi sing aduna ngasi ayuk angan badagi hairok wangjing taineba mapadagi hauraga kilometer ani rom sangba turel gi nakyet taramba patta hauti amol akai sing amadi turel gi kongnungda paisilamba amod pa paya khomkatki JCB ama tractor ani sizinaduna miyamna hundoklamba patta hauti sing khomkatlaga dumping site tapukhi Turel sengtokpada saruk yakiba EKL gi convener Lashram Jugol Maitei na hai EKL na jahi khuding gi hairok turel asi luna nana thamnaba ngamjaba thakta sengtokpagi thabak amuk pangthokpagum handak jahi ki so ngasi turel asi sengtokpani hairok turel gi na geta khundari ba miyamna turel da phatta hauti hundokpa tawbiganu haina appeal tawdana convener Jugol na Makhatana hai turel da amot akai langthok patagi haujik hairok turel asi laina kayagi pokfam oirei Miyamgi haksel da chaun akaiba pirak tringai da aikoi punna wakal taminaduna turel asiluna nana thaminasi haiki Manipuri oiba phibam mafam onam ising kangmagi yamna wana raba matam sida subijam tawbada yamna awaba mayona le maram kai nore koina khara lai bi sing asi yamna mawong tana si na pidaba turen khonung sida koi dustbin ochalapa amol ka yamna khadarapa amadi turen yai da tariba phatauti mayam si sengok pina ba lai tabadagi ai sing asi yamna khuri khorang thongakwa amadi iru jarba haga jaba yamna poknare maram madana mayam amtang wakhan tagiraga koina hojik semjariba amol ka langthopam dustbin thambir sida mafam chara jana ada biro turen khonung sideda jubijam tawraga mayai sideda koi sarap gumba kari gumba tawraga tawbudu tawbira no rel siluna nana thambada mayam sum chawna mating pangbi haidra mayam kham side Maitei singi thaban gi matung inna lamtha thagi aroiba thang janumit asida leibak miyam gi damakta yaifaba nungai ba thauni zabagi saroi khangbagi thoram ngasi Thalo Sipilok Selol Langmaiching Emphal Nongpokta leba Panthogi Khubamda Pangthokre Jahi asigi manungda thokiba aphaba thodok sing jahonga hongba nungayai phaba aphaba pumnamak mathangi jahida amuk halaknaba thauni zabaga loinana phattaba awaba thodok sing amuk hana halaktanaba lamta thangjagi layamda thauni zaba numit asida pangthokpaga loinana lamdam asigi damak maitei furup kannaba amade nungai yaibi marang kainaba Pangdaba yadaba thoram amani haina panthona phongdorakli
Thalo Sipilok Seloi Langmai Ching Imphal Nongpok Talaiba Panthogi Laifam da Pangthokiba Thoram aduda Leizaba Haibi Heira Cheng Katuna Layamda Tharaba Matung Lamdam Asi Maratapa Jahonga Hong Oinaba Laibak Yaifanaba Thoniki ngasi pangthokiba thoram aduga mari lenana panthona makha tarduna hai lamta thagi thangja numita saroi khangdana layam singda miyoiba aikoina ngamjaba katliba asida akibagi masak ama oina uhanduna mayamna kinariba asi thadokpiu maitei aikoigi layamna khundinnaba numit asida aikoina kibagi mohutta laida thongni jaduna lakadaba chahida nungai yai phaba thongni jaga haugadabani Madugidamakta ngasi laifam asidasu layam singda angamba athen pot kaduna laibak asi yaifanaba thongni thoram pangthokpani haina makhataki Lamta thagi thangja aroibasida pangthoibasigi nungda cheliba ichende sahi asi pukloi loire ekhoina lakpa matamda maite ekhoigidi thabanda lawi tha tarani thoisigi masigi manungda punamak mapung pharaba ahingbagi su mapung pharaba leikhidabagi su loikhraba chatkraba anoba sahi ma lakadabagi leirabanina kumsi sahi sida pangthokhibada nungai yai phaba kayam leigre madusu laina sanbire awaba kayam chatkhre awaba singduna amohan halan bir aganu nungai baduna hanagi nungai ribai mathaksida amke hena nungai jarage hingi hauriba ekhoina hingiba punsi sidagi amka mangda lakadaba lambi sida ahingba nungai bagi mapokta oirage maitei ekhoigidi pangthoktarba yadraba lamta thagi thangjigi layam khundinaba sida nungai yai phanabagi namukta sahi sigi aroiba thangja lamta tha sida loipot tamaga khoyum layamda thawni jabani Army amadi Assam Rifles ki recruitment gi mangonyana tha sikitaruk tagi tamai posta chatharakiba pre-recruitment training program ngasi mai pakna loishin kre haina IGAR East thokpa chirol amana hairi ngasi loishin kiba pre-recruitment training aduda punna nupa amadi nupi macha kunthra manga ni register tawrakiba gi manungda miyoi kunmapan mari lena bache chang amadi medical check up tawraba matung sarugya ki pangthokiba training aduda laikhidraba saknareba art tele pingi masuna pasu sarugya ki loinana training adubu Mapung fana sarugya kiba singda certificate su kutsinaki hari. Ngasi ayuk pung mapan makai tabada Imphal gi Babupurada laiba All Manipur Trade Union Council amtuk amadi All Manipur Government Employee Organization AMGO gi loisangda Executive Council gi mipam pangtokre pangthoki mipam aduna yetna bayaudana RK Basumanibu All Manipur Trade Union Council amtuk amadi All Manipur Government Employee Organization AMGO gi Joint Administrative Council JAC gi President to ina khanle haina JAC and amtuk and AMGO gi Vice President Telem Joycom na ngasi thokbachirol amana khangalakli Hojik paugi marakthana atin break amatang naminasi India ki thoidok hendokna maming leiraba cookware amadi kitchen appliances chamagi mathakta puthokliba Wonder Chef ki products handak nauna hangliba Wonder Chef ki outlet agi fangbigani March ki tang tara mangadigi kontra fawbudi lakpiba miyoi sigidamak special launch offer pisagani Hangpam Nagaram Block A Stadium Road near Punya Hyundai da fangbigani Akupa marol gidamak mobile number 7005313976 da contact tawirpa yagani Break matung da maya mutaram nokchari makhata pauda One day state level Disabled People Organization DPO consultation program on inclusion of women with disabilities in Manipur, India in development plans and collection of secondary data on gaps and action plans of inclusion gender disabilities in local governance plans. Haiba Thoram Ama ngasi Manipur Press Club te pangthokre. Ngasi thoram aduda Presidium member oina Jongsing Koiring member Manipur State Commission for Women, Dr. Kiran MAYENGBAM social activist Napoleon Shija, General Secretary Equitable
Catalyst Society ECS amadi MD Yunus Khan President State Platform of Disabled People's Organization Manipur SPDPO na sarugyaki tharamga mari lenana Manipur State Commission for Women gi member oiriba Jongsing Koirengna Iramdamase Manipur gi oina disabled oiraba nupi singi oina development plans and collection of secondary data on gaps and action plans ki matangda mapung fana local governance ki development plans ta phangna ba wafam kaya thamki Kangmong Youth Welfare Club ta Kangmong da Ladybug Club sing pulaga all Kangmong Clubs Coordinating Committee AK-CCC gi member sing amade khulgi committee mapan gi apun mamipam amangarang pangthokna Kangmong amade Laimakhung Turel kannaba khanana khre haina AK-CCC gi President M Saratnang se thokpa cherol amana hairi cherol aduna makha tarduna Kangmong Khunjao amade Kijiri maning laikai haidiba khul asi Kangmong Laimakhong Turel lairambadagi khunda laitakibani adubu ngasidi turel asigi maru waroi dingthaugi laifam len manakta maigai kayada pipe na ising pukhiba tanki saraga ising yonnaba tauthokibadagi amadi uwa paktakna chingda yanthatkibadagi haidiba turel ase turel oraktabagi phibamda lakle haidiba turel ase ikangi matam orabasu ising kharati yen tharamani adubu ngasidi ising amatta chentharak pangamdre waroijing mapada ichil thatkibada natana waroijing area da lamkoi basingi pothaphamni haiduna center singasina turel ase ki maril maktada encroach tawraga Chapam Thakpam Kaya Semkatakli Lonana Jana Thaknaba Yauna Hiram Kayada Seasonadiba Ising Gentharak Pam Lok Asta Amang Sang Kayagi Pipe Tadarakliba Si Mioibagi Sajat Nate Baramaduna Turel Asibo Kannaba Lakaima Panda Laiba Han Laman Sing Maida Paibi Committee Singa Chungsinadana Amato Oina Taudang Lauminanaba Warep Laubagaloina Turel Marilla Se Sengtoknaba Amadi Pata Hauti Langtokliba Singi Matak the action Laukatnaba Langakta Memorandum Bishin Bahaiba Mipam Aduna Warep Laukrehaina Gerald Aduna Makatarakli Sanabagi Pauda Manipur Cricket Association Sinuna Hokiba February Mapan the team Tarani Twin Serugiaraga Luang Popa Cricket Ground at Chatarakliba Taret Suba MNCA W Pralata Madi W Ramananda Elite Tournament Kingasi Luang Sangbam Cricket Ground at Sanakipa match ta Trau Kwakatilna Cyclone Thangmay Banbu wicket mga da mighty pikre match ki ahanba innings ta Cyclone na bad pa ki over ni full ki wicket ni panturaga run cham marfudra mga lawbangam ki match asigi ani suba innings Trau na bad pa ki over kontra ni panga ball mari da wicket mga turaga run chama marfudra ni pan lawduna match asi mai pakki Tournament asigi ngasi Model Higher Secondary amadi Oriental College Ground da sanakiba match da run chama subna anida Model Club chingama khabu champ Kagempali na mighty PK match asida champ na ahanba innings bat pa ki over kontra taret ka ball anida wicket loy ni magturaga run chanitara mga lawki ani sub innings ta Model Club na bat pa ki over kontra humdoy ka ball mari da wicket loy ni magturaga run chama tara humdoy lawdo na match asi mighty ki ngasi khangabok part 3 public ground da sanakiba match ta MPSC Manipur Police na Blue Hawk Kuraibo wicket mapan na mighty PK match asida Blue Hawk na ahanba innings bat pa ki over tara mapan ka ball amada wicket loy ni magturaga run humbutaruk lawki ani sub innings ta MPSC na bat pa ki over tara humdu ka ball amada wicket amaturaga run humpunipan lawduna match asi mai paki Manipur Cricket Association Sinuna team tanataruk na group anida sarugyaraga kong bakhunaw dobi lampak ta hawkiba February 13 tagi hawduna jatharakliba second MNCA Super Plate Tournament ki ngasi sanakiba match ta KCC kongmana isu wangkhaibu run kunmathoi da mighty pekrai match asigi ahanba innings ta KCC kongmana bat pa ki over kontra ni pan loi ki wicket tare turaga run chani kulhumdoi lau ki isu wangkhaina ani suba innings bat pa ki over kontra taruka wicket loinamak turaga run chani subna amma lauduna match asimai thiki match mai pakraba KCC ki sanaroi wahengbam somorjitna man of the match ki title lauki tournament asigi hayeng PTCC patsoi made KSDO kyamgai na sanaragani Ngasigi oiba inga sagi pau pizari
ngasi Manipurda khwaidagi sakhibagi chang asi Celsius degree kolhumdoi dasmik taruk oiki khwaidagi ingbagi changna Celsius degree tarahumdoi dasmik mari oiki nungsit yawba ising malilgi changna ayukta chada marfu taruk amadi nung thiltana chada nifunipan oiki nungjugi chang millimeter sino dasmik ama oiki aroibada maroiba pau Cookie Students Organization ki thabak thoram sing thigatnaba Manipur Societies Registration Act 1989 ki section 22 ki makhada enquiry chethanaba order ama thokre Differently able to ebamyoi amagi mathakta ka henba thawong chethabagi maralda Imphal East District ki Idunbung Police Station ki sub inspector ama thabak ta ki suspend tawkre Uribok Kangchup Road ta ising puwa tata truck na takpada masagi chahi humfumari surabanu pa amalai kidre. Hau jiki wanya di IS News na pizza papau matang stilo sinjere.